Thobal Laysangtem Thoudam Laikai Thoudam Thoiba Amadi Thoudam Ongbi Purnima Devi gi ani suba machanupa Thoudam Bonish ki Masagi Anaba amana maram oiraga Janims Hospital gi Medicine Ward Layeng Pathap Chathariba asida Karada oirabasu Mateng oinaba haiduna awa ana taraba singi marup sing Aatm gi Maikaidagi ngasi angamba sel gi tengbang Pangkhre Hairiba tengbang khongchat aduda Aatm gi President Akhom Birendra Finance Secretary Nauboi Meitei Amadi Atai Thomi Kayanasu Sarukyaki. Ngasigi tengbang khongchat aduga mari leinana Aatm gi Maikaidagi Fongdorakibada Thoudam Bonish na Masagi Anaba amana maram oiraga Janimsta Layeng Pathap Chathariba asida Aatm na mahaki imong manunggi awabada Sarukyaraduna ngasigi tengbang asi pibani. Hairiba Anaba asibu layengbada kudong chadaba kaya layraklabasu Aatm na makatana angamba mateng pangkhigani haiba wafamsu thamki.